ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯤꯅꯥꯏ ꯑꯃꯗꯤ ꯃꯄꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯤꯖꯥꯎ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯍꯤꯡꯖꯕ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯖꯥꯎ ꯃꯁꯥ ꯃꯎ ꯐꯩ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯟ ꯇꯧꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯗꯤ ꯌꯥꯝꯅ ꯊꯞꯆꯕ, ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯤꯖꯥꯎꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯅꯗꯤ ꯌꯥꯝꯂꯦ꯫ ꯉꯁꯤꯁꯨ ꯂꯨꯈꯣꯏ ꯃꯤꯖꯥꯎꯒꯤ ꯁꯟ ꯃꯌꯥꯝ ꯁꯦꯟꯗꯨꯅ ꯆꯤꯡꯌꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯂꯝ ꯍꯦꯟꯕ ꯑꯃꯨꯛ ꯍꯧꯔꯦꯅꯦ꯫ ꯃꯥꯅ ꯃꯌꯥꯝꯁꯤꯗꯒꯤ ꯀꯜꯂꯤ ꯆꯥꯎꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯎ ꯑꯎꯕ ꯁꯟꯁꯤꯡꯁꯦ ꯃꯥꯅ ꯋꯥꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯦ꯫ ꯃꯁꯤ ꯌꯧꯔꯗꯤ ꯐꯥꯔꯒ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯩꯉꯣꯟꯗ ꯋꯥꯏꯒꯦꯒꯁꯨ ꯇꯧꯏꯅꯦ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ ꯅꯁꯤ ꯑꯁꯥꯡꯕ ꯑꯅꯤꯁꯦ ꯄꯥꯏꯔꯒ ꯏꯟꯊꯨꯒꯦ꯫ ꯏꯌꯥ, ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯂꯝ ꯍꯦꯟꯕ ꯇꯣꯛꯇꯦꯅꯦ, ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏꯅꯦ꯫ ꯑꯗꯨꯗꯤ ꯅꯉꯛꯁꯝꯁꯦ ꯄꯥꯏꯔꯒ ꯂꯪꯈꯠꯂꯒ ꯊꯥꯗꯒꯦ꯫ ꯏꯌꯥ, ꯈꯪꯕ꯭ꯔꯥ? ꯂꯝ ꯍꯦꯟꯈꯣꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯈꯣꯏ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯃꯄꯨ ꯃꯤꯖꯥꯎꯒꯤ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯝꯄꯥꯛꯇ ꯃꯤꯖꯥꯎ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯖꯥꯎꯅ ꯂꯨꯈꯣꯏ ꯎꯕꯗ, "ꯑꯣ ꯂꯨꯈꯣꯏ, ꯁꯣꯝꯗ, ꯍꯣꯏꯅꯦ, ꯅꯌꯥꯝꯕ ꯃꯤꯖꯥꯎꯅꯤꯅꯦ ꯀꯧꯔꯤꯁꯦ, ꯁꯤꯗ ꯂꯥꯎꯅꯦ, ꯈꯔ ꯊꯨꯅ." "ꯑꯣꯍꯣ ꯏꯌꯥꯝꯕ, ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯆꯍꯤ ꯍꯦꯜꯂꯤꯁꯦ ꯑꯃꯒ ꯈꯔ ꯍꯦꯟꯅꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯏꯌꯥꯝꯕ ꯍꯥꯏꯅ ꯍꯦꯛ ꯀꯧꯏꯗ꯫ ꯏꯌꯥꯝꯕ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯏꯕꯥꯅꯤ ꯃꯨꯛꯅꯥ ꯇꯧꯁꯤ ꯂꯥꯎ." "ꯍꯧꯖꯤꯛꯂꯣ ꯏꯌꯥꯝꯕ?" "ꯍꯣꯏꯅꯦ, ꯍꯧꯖꯤꯛꯅꯤꯅꯦ꯫ ꯑꯩ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯌꯦꯡꯍꯟꯒꯦ." "ꯑꯗꯣ ꯏꯌꯥꯝꯕ, ꯁꯟ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯪꯒꯣꯜꯗ ꯂꯣꯏ ꯍꯣꯏꯖꯤꯜꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯂꯔꯣꯏ ꯏꯌꯥꯝꯕ." "ꯍꯩ, ꯑꯩꯅ ꯍꯥꯏꯔꯒ ꯁꯟ ꯁꯪꯒꯣꯜꯗ ꯑꯃꯨꯛ ꯇꯧꯔꯒ ꯂꯩ꯫ ꯁꯤꯗ ꯂꯦꯞꯄꯨ ꯂꯥꯎ, ꯃꯨꯛꯅꯥꯒꯤ ꯅꯤꯌꯣꯝ ꯈꯔ ꯇꯥꯛꯀꯦ꯫ ꯇꯨ, ꯃꯣꯏꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯂꯪꯊꯈ꯭ꯔꯕꯅꯤ." "ꯍꯣꯏ ꯏꯌꯥꯝꯕ." ꯃꯤꯁꯤꯡꯅ, "ꯏꯌꯥꯝꯕ ꯂꯨꯈꯣꯏꯒꯤ ꯃꯁꯥꯁꯦ ꯃꯔꯩ ꯇꯥꯏꯀꯣ, ꯏꯌꯥꯝꯕ ꯃꯤꯖꯥꯎ ꯑꯣꯏꯅ ꯇꯨꯅꯤꯀꯣ." ꯃꯤꯖꯥꯎꯅ, "ꯑꯩꯒꯤ ꯄꯥꯝꯕꯣꯝ, ꯑꯩꯒꯤ ꯈꯨꯕꯣꯝꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕ꯭ꯔꯅꯦ ꯅꯍꯥꯁꯤꯡ?" "ꯆꯥꯎꯕꯗꯤ ꯏꯌꯥꯝꯕ ꯃꯤꯖꯥꯎꯅ ꯌꯥꯝ ꯍꯦꯜꯂꯤ, ꯑꯗꯨꯒ ꯃꯔꯩ ꯇꯥꯗꯅ ꯃꯁꯥ ꯃꯎ ꯐꯖꯕꯗꯤ ꯏꯌꯥꯝꯕ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ." "ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯨꯈꯣꯏꯒ ꯑꯩꯒ ꯃꯨꯛꯅꯥ ꯇꯧꯕ ꯇꯥꯔꯦꯗꯅ." ꯂꯨꯈꯣꯏꯅ, "ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯁꯤꯁꯨ ꯃꯥꯅ ꯉꯝꯍꯟꯗ꯭ꯔꯗꯤ ꯃꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯃꯤꯖꯥꯎꯁꯦ ꯆꯣꯞ ꯇꯧꯔꯤꯕꯅꯤꯅꯦ." "ꯁꯦꯝ ꯁꯥꯔꯣꯅꯦ ꯂꯨꯈꯣꯏ, ꯀꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯈꯣꯡꯐꯝ ꯆꯠꯅ ꯂꯦꯞꯆꯧꯀꯣ, ꯅꯃꯩꯗꯣ ꯇꯥꯔꯛꯇꯅꯕ ꯀꯟꯅ ꯁꯦꯟꯅꯖꯧ꯫ ꯑꯗꯨꯗꯤ ꯌꯥꯔꯕꯣ?" "ꯁꯟꯁꯤꯡꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯉꯝꯃꯔꯣꯏꯀꯣ." "ꯍꯣꯏ ꯏꯌꯥꯝꯕ, ꯌꯥꯔꯦ." ꯃꯤꯁꯤꯡꯗꯨꯅ, "ꯏꯌꯥꯝꯕ ꯂꯨꯈꯣꯏ, ꯏꯌꯥꯝꯕ ꯃꯤꯖꯥꯎꯁꯦ ꯑꯃꯨꯛꯇ ꯗꯝ ꯂꯥꯎꯅ ꯊꯥꯗꯧꯁꯦ." "ꯃꯥꯅ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯥꯏꯌꯨꯅꯦ, ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ." "ꯏꯌꯥ." "ꯃꯌꯥꯝ ꯎꯔꯦꯗꯅ, ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯀꯟꯕ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯃꯁꯨ ꯆꯪꯏ꯫ ꯑꯩꯉꯣꯟꯗꯗꯤ ꯀꯟꯕꯁꯨ ꯂꯧꯁꯤꯡꯁꯨ ꯑꯅꯤꯃꯛꯅꯤ ꯌꯥꯎꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯃꯨꯛꯅꯥꯒꯨꯝꯕ ꯑꯀꯟ ꯑꯊꯧꯒꯤ ꯃꯇꯥꯡꯗꯗꯤ ꯂꯦꯞꯄ ꯉꯝꯂꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤꯁꯤ." ꯑꯍꯜ ꯑꯃꯅ, "ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦꯍꯦ, ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦꯁꯨ ꯏꯁꯥꯁꯦ ꯁꯣꯜꯂꯕꯅꯤꯅ ꯋꯥꯏ, ꯑꯗꯨꯅ ꯇꯥꯅꯤꯡꯗ ꯑꯗꯨꯝ ꯇꯥꯔꯕꯩ ꯋꯥꯅꯤ. ꯂꯨꯈꯣꯏ ꯑꯁꯤꯅ ꯃꯄꯨ ꯑꯣꯏꯕꯒꯤ ꯉꯝꯍꯜꯂꯕꯩ ꯋꯥꯅꯤ. ꯃꯄꯨ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯗꯕꯅꯤ. ꯃꯁꯤ ꯑꯩꯅ ꯃꯤꯖꯥꯎ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯂꯨꯈꯣꯏꯅ ꯃꯣꯏꯒꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯆꯧꯕꯗꯣ ꯍꯨꯜꯂꯒ ꯊꯥꯗꯕꯁꯦ ꯏꯃꯤꯠ ꯑꯁꯤꯅ ꯀꯌꯥꯔꯛ ꯎꯔꯕꯅꯤ. ꯃꯁꯤ ꯃꯤꯖꯥꯎꯅ ꯈꯪꯗꯕꯒꯤꯅꯤ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, "ꯃꯔꯨꯞꯅ ꯍꯥꯏꯕ ꯆꯨꯝꯂꯝꯂꯅꯤ. ꯃꯤꯖꯥꯎ ꯑꯁꯤꯒꯤ ꯃꯁꯥꯁꯤꯕꯨ ꯀꯔꯤꯗ ꯐꯔꯤꯅꯣ? ꯇꯞ ꯇꯥꯏ ꯆꯥꯕꯒꯤ ꯅꯣꯏꯕꯁꯤꯕꯨ. ꯂꯨꯈꯣꯏꯁꯤꯗꯤ ꯊꯕꯛ ꯀꯟꯈ꯭ꯔꯕ, ꯑꯗꯨꯅ ꯃꯁꯥꯁꯦ ꯃꯔꯩ ꯇꯥꯔꯒ ꯐꯔꯤꯁꯤꯅꯤ." ꯃꯤꯖꯥꯎꯅ, "ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯅ ꯌꯦꯡꯂꯝꯗ꯭ꯔꯤꯁꯤꯅ? ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯣꯏꯁꯦ ꯑꯩ ꯐꯖꯅ ꯀꯤꯔꯦ ꯇꯥꯛꯄꯅꯤꯅꯦ."
ꯈꯔꯁꯨ ꯀꯤꯕ ꯐꯩ ꯂꯨꯈꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯨ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯂꯨꯈꯣꯏꯅ ꯃꯤꯖꯥꯎꯒꯤ ꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯁꯟꯁꯤꯡꯗꯨ ꯃꯥꯒꯤ ꯁꯪꯒꯣꯜꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯇꯩ ꯁꯟ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯀꯣꯟꯗ ꯆꯪꯅꯔꯝꯂꯕꯁꯨ ꯂꯝꯍꯦꯟꯕ ꯁꯟ ꯑꯆꯧꯕ ꯑꯔꯥꯡꯕꯤꯗꯨꯗꯤ ꯆꯪꯂꯝꯗꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯅꯩꯈꯥꯏꯔꯝꯕꯒꯤ ꯃꯄꯨꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯂꯨꯈꯣꯏ ꯅꯪꯒꯤ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯐꯥꯖꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯑꯩꯈꯣꯏꯅ ꯈꯔ ꯌꯨꯝꯒꯤ ꯆꯥꯅꯅꯕ ꯊꯥꯖꯕ ꯀꯣꯕꯤꯗꯒꯤ ꯍꯪꯒꯥꯝꯗꯒꯤ ꯇꯛꯇꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯁꯤꯕꯨ ꯀꯅꯥꯅ ꯁꯤꯡꯗꯣꯏꯅꯣ ꯅꯪꯅ ꯁꯤꯡꯗꯣꯏꯔꯣ ꯃꯤꯖꯥꯎꯅ ꯁꯤꯡꯗꯣꯏꯔꯥ ꯈꯨꯔꯥ ꯑꯩ ꯏꯌꯥꯝꯕ ꯃꯤꯖꯥꯎꯗ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯋꯥꯅ ꯊꯥꯖꯕꯅꯤ ꯂꯦꯝꯅꯒꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯤꯖꯥꯎꯅ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯂꯨꯈꯣꯏ ꯅꯪꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯁꯟꯁꯤ ꯁꯦꯟꯅꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯈꯨꯔꯥ ꯁꯟꯗꯣ ꯑꯃꯨꯛ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯂꯨꯈꯣꯏ ꯅꯪꯒꯤ ꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯅꯩ ꯂꯩꯔꯦꯍꯦ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯅꯦ ꯍꯣꯏ ꯃꯥꯃ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯁꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯁꯤꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯅꯝꯊꯦꯛꯇꯅ ꯊꯨꯗꯦꯛꯏꯁꯦ ꯅꯪ ꯍꯌꯦꯡ ꯂꯣꯏꯅ ꯅꯪꯅꯃꯨꯛ ꯈꯥꯒꯗꯕꯅꯤ ꯈꯥꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯃꯥꯃ ꯑꯔꯥꯡꯕꯤ ꯁꯤꯗ ꯂꯥꯎꯅꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤꯗꯣ ꯈꯪꯂꯦꯗꯅ ꯅꯪ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯖꯥꯎ ꯂꯥꯛꯏ ꯂꯨꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟ ꯑꯔꯥꯡꯕꯤꯁꯤ ꯐꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯐꯥꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯅꯤ ꯏꯌꯥꯝꯕ ꯑꯩ ꯐꯥꯔꯒ ꯄꯨꯔꯛꯂꯒꯦ ꯏꯌꯥꯝꯕ ꯑꯣꯏꯅ ꯌꯨꯝꯗ ꯍꯟꯕꯤꯔꯝꯃꯣ ꯃꯤ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ ꯁꯟ ꯑꯔꯥꯡꯕꯤꯁꯤ ꯐꯥꯔꯒ ꯑꯩ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯁꯦ ꯌꯦꯡꯍꯟꯒꯦꯁꯦ ꯂꯨꯈꯣꯏ ꯅꯪ ꯍꯟꯗꯣꯛꯑꯣ ꯁꯟꯁꯦ ꯑꯩ ꯐꯥꯔꯒ ꯄꯨꯔꯛꯂꯒꯦ ꯍꯟꯗꯣꯛꯎꯅꯦ ꯋꯥꯏꯗꯅ ꯑꯃꯨꯛ ꯁꯨꯛꯅꯕ ꯇꯥꯔꯦꯅꯦ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯇꯞꯅ ꯐꯥꯕ ꯌꯥꯔꯕꯅꯤꯁꯦ ꯏꯌꯥꯝꯕꯁꯤꯅ ꯁꯥꯎꯍꯟꯈ꯭ꯔꯦꯅꯦ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯝ ꯍꯟꯗꯣꯛꯑꯗꯤ ꯀꯣꯛ ꯂꯥꯎꯅ ꯍꯟꯗꯣꯛꯎꯍꯦ ꯏꯌꯥꯝꯕ ꯈꯔ ꯌꯦꯡꯂꯒ ꯐꯥꯕꯤꯌꯨꯀꯣ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯦ ꯂꯨꯈꯣꯏ ꯅꯪꯕꯣ ꯃꯤ ꯈꯔꯅ ꯃꯤꯖꯥꯎꯅ ꯁꯟ ꯑꯔꯥꯡꯕꯤ ꯂꯝꯍꯦꯟꯕꯁꯦ ꯐꯥꯈꯤꯗꯧꯔꯦꯅꯦ ꯃꯧ ꯑꯃꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤꯈꯩꯗꯣ ꯀꯧꯊꯣꯔꯛꯑꯣ ꯃꯣꯏꯒꯤ ꯃꯤꯖꯥꯎꯅ ꯁꯟ ꯑꯔꯥꯡꯕꯤꯗꯣ ꯐꯥꯗꯧꯔꯦ ꯍꯣꯔꯦꯟ ꯌꯦꯡꯕ ꯐꯪꯍꯧꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯥꯇꯤ ꯍꯥꯏꯕꯤꯔꯛꯇꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯍꯜ ꯑꯃꯅ ꯃꯁꯤꯒꯤ ꯁꯟꯁꯦ ꯉꯥꯎꯏ ꯅꯨꯄꯤ ꯑꯉꯥꯡꯈꯩ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨꯀꯣ ꯃꯤꯖꯥꯎꯅ ꯐꯤꯒ ꯀꯥꯝꯗꯅ ꯃꯈꯣꯡꯒꯁꯤ ꯊꯤꯟꯗꯅ ꯇꯧꯏꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯐꯖꯕ ꯇꯥꯔꯦꯍꯦ ꯑꯌꯣ ꯁꯤꯔꯦ ꯃꯤꯁꯤꯡꯗꯨꯅ ꯀꯩꯅꯣ ꯁꯟꯁꯤꯅ ꯃꯤꯖꯥꯎ ꯑꯀꯟꯕꯁꯦ ꯀꯣꯠꯇꯅ ꯂꯪꯈ꯭ꯔꯦꯅꯦ ꯃꯧ ꯑꯃꯅ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯆꯥꯕꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤꯍꯦ ꯑꯩꯅ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤꯁꯤ ꯂꯤꯍꯧꯒꯦ ꯑꯍꯜꯁꯤꯡꯅ ꯀꯅꯥꯅꯣꯃꯇ ꯃꯤꯖꯥꯎꯁꯤ ꯀꯜꯂꯨꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯖꯥꯎꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯂꯨꯈꯣꯏ ꯁꯟꯁꯤ ꯑꯃꯨꯛꯇ ꯐꯥꯎꯅꯦ ꯁꯤꯗꯧꯔꯦ ꯑꯔꯥꯡꯕꯤ ꯅꯪ ꯑꯩ ꯁꯥꯎꯔꯛꯂꯒꯦ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛꯀ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯑꯍꯜ ꯑꯃꯅ ꯂꯨꯈꯣꯏꯅ ꯆꯩꯕꯗ ꯁꯟꯁꯦ ꯇꯨꯃꯤꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤꯗꯤ ꯆꯨꯝꯂꯦꯗꯅ ꯃꯧꯗꯨꯅ ꯃꯤꯖꯥꯎ ꯀꯞꯄꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯁꯤꯒꯤ ꯁꯟꯁꯦ ꯍꯌꯦꯡꯗꯤ ꯄꯨꯜꯂꯒ ꯇꯞ ꯐꯨꯗꯠꯀꯦ ꯑꯌꯣ ꯏ ꯊꯣꯛꯏꯅꯦ ꯑꯩ ꯁꯤꯗꯣꯏ ꯖꯥꯠꯂꯥ ꯂꯨꯈꯣꯏ ꯏꯌꯥꯝꯕ ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯇꯞꯅꯁꯤ ꯑꯩꯕꯨ ꯆꯠꯄ ꯉꯝꯗꯣꯏ ꯖꯥꯠꯂꯥ ꯑꯩ ꯄꯣꯖꯔꯒꯦ ꯏꯌꯥꯝꯕ ꯌꯥꯝ ꯂꯥꯏꯅ ꯏꯐꯥꯗ ꯐꯥꯔꯕ ꯁꯟꯅꯤ ꯑꯩꯅ ꯅꯥꯟꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯔꯕꯅꯤ ꯈꯔ ꯊꯨꯅ ꯆꯠꯂꯨꯍꯦ ꯃꯤꯁꯤꯡꯁꯦ ꯌꯦꯡꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯦ ꯑꯌꯣ ꯂꯝꯕꯤꯗ ꯏꯅꯦ ꯑꯃꯅ ꯃꯤꯖꯥꯎ ꯅꯪꯗꯤ ꯂꯨꯈꯣꯏꯅ ꯑꯣꯏꯅ ꯄꯣꯔꯒ ꯄꯨꯔꯦꯗꯅ ꯑꯁꯣꯟꯕ ꯈꯔꯗ ꯑꯀꯟꯕ ꯁꯥꯕ ꯌꯥꯕꯩ ꯋꯥꯅꯤ ꯑꯀꯟꯕꯗꯗꯤ ꯑꯀꯟꯕ ꯁꯥꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯪꯂꯝꯃꯅꯤꯅꯦ ꯀꯔꯤꯅꯣ ꯏꯅꯦꯅ ꯇꯨꯡ ꯁꯨꯃꯤꯟꯅꯔꯛꯏꯗꯨꯕꯣ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯗꯅ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯇꯧꯕꯅꯤꯅꯦ
ꯂꯨꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯕ ꯁꯟꯗꯨꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯈꯨꯜꯁꯤꯗꯗꯤ ꯅꯪꯅ ꯏꯀꯟ ꯀꯟꯕꯗꯧꯅ ꯌꯥꯝꯅ ꯉꯥꯡꯗꯥꯏꯅꯦ ꯃꯤꯖꯥꯎ ꯂꯨꯈꯣꯏꯅ ꯏꯅꯦ ꯏꯌꯥꯝꯕ ꯃꯤꯖꯥꯎꯅ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯕꯅꯤ ꯑꯗꯨꯗ ꯏꯌꯥꯝꯕꯒꯤ ꯃꯈꯣꯡꯗꯣ ꯅꯥꯟꯊꯨꯕꯅ ꯍꯥꯟꯈꯤꯕꯩꯅꯤꯅꯦ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯂꯨꯈꯣꯏ ꯅꯪꯅ ꯃꯄꯨ ꯅꯤꯡꯕꯁꯦ ꯅꯤꯡꯉꯤꯗꯀꯣ ꯑꯁꯣꯟꯕ ꯃꯤꯁꯦ ꯀꯜꯂꯦꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯂꯗꯤ ꯆꯣꯞꯄ ꯅꯪꯕꯅꯤꯀꯣ ꯂꯨꯈꯣꯏ ꯃꯤꯖꯥꯎꯅ ꯀꯩꯅꯣ ꯏꯅꯦꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯕꯣ ꯂꯨꯈꯣꯏꯗ ꯃꯄꯨ ꯑꯣꯏꯅ ꯃꯤꯅꯥꯏꯗꯧꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤ ꯋꯥꯈꯜꯅꯤ ꯏꯅꯦ ꯂꯩꯍꯧꯔꯦꯀꯣ ꯂꯨꯈꯣꯏ ꯃꯤꯖꯥꯎꯗꯩ ꯑꯣꯏꯔꯝ ꯃꯥꯜꯂꯦꯅꯦ ꯏ ꯇꯞ ꯇꯥꯔꯤꯁꯦ ꯁꯟꯒꯤ ꯃꯁꯤꯒ ꯇꯦꯛꯂꯒ ꯂꯩꯍꯧꯔꯕ ꯖꯥꯠꯂꯣ ꯂꯨꯈꯣꯏ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯅꯥꯡꯒꯟꯗꯒ ꯁꯟꯒꯤ ꯃꯁꯤ ꯑꯇꯦꯛꯄ ꯌꯥꯎꯕ꯭ꯔꯥꯅ ꯍꯣꯏ ꯏꯌꯥꯝꯕ ꯍꯥꯏ ꯏꯅꯦꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯅꯦ ꯀꯩꯝ ꯇꯧꯗꯦꯅꯦꯍꯦ ꯃꯤꯖꯥꯎ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯐꯥꯎꯕꯅ ꯁꯥꯔꯤꯕ ꯏꯅꯦ ꯅꯪ ꯑꯩꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯃꯤꯖꯥꯎꯕꯨ ꯐꯃꯨꯡ ꯐꯥꯎꯕ ꯊꯥꯡꯒꯠꯄꯤꯔꯝꯂꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯤꯖꯥꯎ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯁꯟꯅ ꯋꯥꯏꯕꯒꯤ ꯆꯩꯅꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯨꯈꯣꯏꯗꯣ ꯂꯥꯛꯄ ꯎꯗꯦꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯣ ꯂꯨꯈꯣꯏ ꯍꯣꯏꯗꯤ ꯈꯨꯜꯁꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯅꯤꯡꯉꯔꯣꯏ ꯀꯔꯤꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯗꯤ ꯑꯣ ꯑꯀꯟ ꯁꯅꯥ ꯃꯤꯖꯥꯎꯗꯣ ꯂꯨꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯣꯔꯒ ꯄꯨꯈꯤ ꯂꯨꯈꯣꯏꯅꯅꯦ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯕ ꯁꯟꯗꯣ ꯃꯤꯖꯥꯎꯗꯤ ꯉꯝꯗꯦ ꯁꯤꯅꯤꯗꯅ ꯃꯣꯏꯅ ꯉꯥꯡꯕ ꯋꯥꯕꯨ ꯂꯨꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ ꯑꯩꯅ ꯈꯣꯡꯗꯣ ꯅꯥꯟꯈꯤꯕꯒꯤꯅꯦꯅ ꯅꯪꯅꯗꯤ ꯂꯨꯈꯣꯏꯅ ꯌꯥꯝ ꯅꯤꯡꯖꯕ ꯂꯨꯈꯣꯏꯗꯨꯅꯅꯦ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯔꯝꯗ ꯂꯨꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯤꯖꯥꯎꯗꯒꯤ ꯑꯩꯅ ꯀꯟꯕ ꯍꯦꯜꯂꯤ ꯃꯤꯖꯥꯎꯗꯣ ꯋꯥꯖꯥꯎ ꯉꯥꯡꯕ ꯅꯥꯄꯜ ꯀꯥꯕ ꯑꯄꯪꯕ ꯃꯤꯅꯤ ꯑꯗꯨꯅꯦꯗꯥꯅꯦ ꯑꯁ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏ ꯃꯥꯜꯂꯦꯗ ꯂꯨꯈꯣꯏꯅꯕꯣ ꯃꯣꯏ ꯃꯄꯥ ꯂꯨꯈꯣꯏꯅꯕꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒ ꯂꯝꯄꯥꯛ ꯐꯥꯎꯕꯗ ꯊꯣꯛꯂꯨꯁꯨꯗꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯩ ꯂꯝꯄꯥꯛ ꯐꯥꯎꯕ ꯊꯣꯛꯂꯨꯒꯦꯀꯣ ꯂꯨꯈꯣꯏꯅꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯥꯒ ꯑꯩꯒꯗꯤ ꯃꯄꯨ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯃꯔꯤꯁꯦ ꯂꯩꯅꯕꯅꯤꯗ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯌꯨꯝꯒꯤ ꯃꯤꯗꯒꯤ ꯃꯤꯅꯥꯏ ꯂꯨꯈꯣꯏꯅ ꯍꯦꯟꯅ ꯌꯥꯝ ꯊꯥꯖꯔꯗꯤ ꯀꯔꯤꯒꯤ ꯃꯤꯐꯝꯅꯣ ꯂꯝꯄꯥꯛꯇ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯤꯁꯤꯅ ꯑꯍꯜ ꯑꯃꯅ ꯃꯤꯖꯥꯎꯁꯨ ꯊꯣꯛꯂꯛꯑꯦꯅꯦ ꯃꯤꯖꯥꯎ ꯅꯪꯕꯨ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯅꯥꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯐꯔꯦꯗ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨ ꯃꯥꯃ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯜꯂꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯨ ꯂꯨꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯗꯕ꯭ꯔꯅꯦ ꯍꯥꯏꯔꯛꯇꯦꯅꯦ ꯃꯥꯃ ꯑꯣ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯈꯨꯜꯗꯒꯤ ꯑꯀꯟꯕ ꯃꯤ ꯑꯃꯃꯨꯛ ꯈꯟꯒꯠꯂꯒ ꯑꯀꯟꯕ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯃꯨꯛꯅꯥꯒꯤ ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯨꯄꯥꯗꯣ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯔꯒ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯄꯥꯎꯖꯦꯜ ꯆꯠꯄ ꯂꯣꯏꯔꯕꯅꯤꯅꯦ ꯑꯗꯨꯒꯤꯅꯤ ꯉꯁꯤ ꯈꯨꯜꯒꯤ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯁꯨ ꯀꯅꯥꯕꯨ ꯁꯔꯨꯛ ꯌꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯅ ꯑꯁꯦꯡꯕꯔꯣ ꯃꯥꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯨꯛꯅꯥꯁꯨ ꯍꯩꯕꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯇꯥꯕꯅꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯤꯖꯥꯎ ꯈꯨꯜ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕꯗꯤ ꯂꯨꯈꯣꯏꯅꯤꯅꯦ ꯑꯗꯨꯅ ꯂꯨꯈꯣꯏ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯀꯟꯕ ꯈꯟꯕꯁꯦ ꯁꯔꯨꯛ ꯌꯥꯍꯟꯕꯅ ꯐꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯅ ꯂꯦꯞꯅꯔꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯒꯤ ꯂꯨꯈꯣꯏꯅ ꯍꯦꯟꯅ ꯀꯟꯕ ꯍꯦꯜꯂꯦ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯃꯥꯗꯤ ꯃꯤꯅꯥꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯖꯥꯎ ꯁꯤꯗꯗꯤ ꯃꯤꯅꯥꯏ ꯃꯄꯨ ꯂꯩꯇꯦꯅꯦ ꯑꯀꯟꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯀꯗꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒ ꯂꯨꯈꯣꯏꯒ ꯀꯅꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯅꯕ ꯇꯥꯔꯤꯅꯦ ꯌꯦꯡꯅꯗꯅꯒꯗꯤ ꯂꯨꯈꯣꯏ ꯍꯦꯛꯇ ꯈꯟꯕ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯖꯥꯎ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ
ꯂꯨꯈꯣꯏꯒ ꯅꯪꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯨꯛꯅꯥ ꯇꯧꯔꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯃꯗꯨꯗ ꯉꯝꯕ ꯃꯤꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯍꯜ ꯑꯃꯅ ꯑꯗꯨ ꯂꯨꯈꯣꯏꯗꯤ ꯅꯥꯔꯤꯅ ꯍꯥꯏꯅꯦ ꯃꯥꯕꯨ ꯍꯌꯦꯡ ꯃꯨꯛꯅꯥ ꯇꯧꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯃꯅ ꯃꯇꯝꯗꯤ ꯏꯔꯩ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯒꯗꯤ ꯌꯦꯡꯂꯁꯤ ꯃꯤꯖꯥꯎꯅ ꯂꯨꯈꯣꯏ ꯅꯥꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯏꯉꯝꯗ ꯉꯝꯂꯦꯅꯦ ꯑꯍꯜ ꯑꯃꯅ ꯂꯨꯈꯣꯏꯅ ꯐꯅ ꯀꯟꯅ ꯌꯥꯝꯅ ꯅꯥꯔꯕꯁꯨ ꯃꯤꯖꯥꯎ ꯀꯜꯂꯦ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯉꯝꯈꯤꯅꯤꯗ ꯑꯍꯜꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯨꯈꯣꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯜꯂꯒꯦꯅꯦ ꯂꯨꯈꯣꯏ ꯊꯕꯛ ꯂꯥꯛꯅꯕ ꯀꯧꯒꯦ ꯑꯗꯨꯒ ꯊꯕꯛꯇ ꯄꯪꯇꯧ ꯇꯧꯍꯜꯂꯒ ꯊꯝꯒꯦ ꯃꯗꯨꯒ ꯑꯩꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯍꯛꯆꯥꯡꯁꯤ ꯊꯥꯛꯀꯦ ꯑꯍꯜꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯃꯤꯖꯥꯎꯁꯤꯅ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯀꯥꯟꯅꯗꯦ ꯂꯨꯈꯣꯏ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯊꯥꯅꯕ ꯇꯧꯁꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯨ ꯂꯨꯈꯣꯏꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯖꯥꯎꯅ ꯑꯃꯨꯛ ꯂꯨꯈꯣꯏꯕꯨ ꯊꯕꯛ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯂꯨꯈꯣꯏ ꯃꯁꯥ ꯈꯔ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯖꯥꯎꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯤꯖꯥꯎꯅ ꯂꯨꯈꯣꯏꯕꯨ ꯊꯕꯛ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯍꯟꯗꯨꯅ ꯌꯨꯝꯗ ꯊꯦꯡꯅ ꯊꯥꯔꯝꯃꯤ ꯍꯌꯦꯡꯅꯤꯀꯣ ꯂꯨꯈꯣꯏꯒ ꯑꯩꯒ ꯃꯨꯛꯅꯥ ꯇꯧꯗꯨꯅ ꯑꯉꯝꯕꯗꯣ ꯀꯣꯅꯨꯡꯗ ꯆꯠꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯂꯨꯈꯣꯏꯅ ꯑꯩꯁꯦ ꯃꯨꯛꯅꯥꯗ ꯊꯣꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯂꯨꯈꯣꯏ ꯉꯁꯤꯒꯤꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅꯦ ꯅꯪ ꯋꯥꯕꯅꯕꯨ ꯂꯣꯏꯔꯝꯃꯅꯤ ꯁꯤꯗ ꯂꯥꯎꯅꯦ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ ꯏꯌꯥꯝꯕ ꯊꯕꯛꯁꯤ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯟꯖꯈ꯭ꯔꯒꯦ ꯍꯜꯂꯨꯅꯦ ꯍꯌꯦꯡꯗꯤ ꯃꯄꯨꯒ ꯃꯤꯅꯥꯏꯒ ꯃꯨꯛꯅꯥ ꯇꯧꯗꯨꯅ ꯑꯉꯝꯕꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯅꯨꯃꯤꯠꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯏꯌꯥꯝꯕꯒ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯑꯩꯒꯤ ꯏꯇꯤꯛ ꯅꯆꯅꯤ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯆꯔꯛꯂꯣꯏꯅ ꯈꯜꯂꯤ ꯃꯗꯨ ꯌꯥꯗꯦꯅꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯅ 이반이 묵나 ꯇꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯤꯍꯜ ꯈꯪꯍꯜꯂꯒ ꯊꯣꯛꯍꯟꯗꯕꯁꯨ ꯃꯥꯟꯈꯤꯗꯣꯏꯅꯤꯅꯦ ꯃꯤꯖꯥꯎꯒꯤ ꯅꯨꯄꯤꯅ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯇꯤꯡꯈꯪꯅ ꯀꯜꯂꯒ ꯊꯥꯗꯣꯛꯀꯦ ꯑꯗꯨꯒ ꯂꯨꯈꯣꯏꯁꯦ ꯐꯥꯎ ꯍꯥꯏꯔꯒ ꯋꯥꯏꯊꯠꯍꯟꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯁꯣꯏ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗ ꯆꯠꯂꯦꯗꯅ ꯂꯨꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯣꯛꯇ ꯌꯥꯗꯗꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕꯁꯨ ꯏꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯍꯟꯗꯨꯅ ꯏꯌꯥꯝꯕ ꯑꯣꯏꯅ ꯊꯣꯏꯍꯟꯖꯒꯅꯤꯗ ꯃꯥꯏꯊꯤꯖꯍꯟꯕꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯃꯥꯏꯊꯤꯔꯗꯕꯅꯤꯅꯦ ꯑꯩꯒꯕꯨ ꯅꯪꯒ ꯂꯝꯕꯥ ꯇꯧꯕ ꯅꯇꯤꯛꯂꯣ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯅꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯠꯇꯅꯕꯁꯨ ꯑꯩꯅ ꯍꯣꯠꯅꯖꯒꯅꯤ ꯂꯨꯈꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤꯅꯦ ꯅꯪꯅ 이반이ꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯤꯅꯥꯏ ꯑꯃꯒ ꯃꯄꯨ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤꯅꯤꯅꯦ ꯑꯩꯅ ꯃꯄꯨ ꯅꯪꯅ ꯃꯤꯅꯥꯏ ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯐꯧ ꯁꯟꯒꯔꯤ ꯃꯄꯣꯠ ꯑꯃ ꯑꯩꯅ ꯄꯤꯅꯤ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅꯤ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯂꯨꯈꯣꯏ ꯃꯤꯖꯥꯎꯒꯤ ꯅꯨꯄꯤꯅ ꯍꯩꯕꯤ ꯇꯤꯡꯈꯪꯁꯤꯅ ꯃꯁꯤꯒꯤ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯍꯦꯛꯇ ꯀꯜꯂꯒꯦ ꯁꯟꯗꯨ ꯀꯟꯅ ꯈꯣꯡꯂꯛꯏ ꯃꯤꯖꯥꯎꯒꯤ ꯅꯨꯄꯤꯅ ꯍꯣꯏ ꯏꯃꯥ ꯁꯟꯅ ꯀꯧꯔꯦ ꯁꯤꯔꯦ ꯃꯤꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯁꯟ ꯂꯥꯕ ꯑꯆꯧꯕꯗꯨꯅ ꯀꯧꯔꯝꯕꯗꯒꯤ ꯐꯅ ꯁꯥꯡꯅ ꯄꯥꯏꯔꯒ ꯇꯥꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯔꯒ ꯇꯥꯔꯝꯃꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯨ ꯆꯦꯟꯊꯣꯛꯅꯗꯨꯅ ꯌꯦꯡꯅꯔꯛꯏ ꯃꯤꯖꯥꯎꯒꯤ ꯁꯟ ꯑꯔꯥꯡꯕꯤꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯠꯈ꯭ꯔꯦ ꯃꯤꯖꯥꯎꯅ ꯑꯁꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯅꯥꯟꯊꯣꯔꯛꯏꯅꯣ ꯑꯩꯕꯨ 이몽ꯗ ꯆꯦꯟꯁꯤꯟꯈ꯭ꯔꯁꯤꯔꯅꯦ ꯂꯨꯈꯣꯏꯅ 이ꯌꯥꯝꯕ 이따ꯏꯃꯁꯦ ꯁꯟꯅ ꯀꯧꯔꯝꯂꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯑꯃꯨꯛꯇ ꯐꯥꯅꯕ ꯇꯧꯖꯒꯦ ꯁꯟꯅ ꯀꯧꯔꯝꯃꯦꯕ ꯃꯥꯗꯤ ꯁꯪꯒꯣꯜꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕ ꯁꯣꯏꯗꯅ ꯁꯟ ꯑꯉꯥꯎꯕꯁꯦ ꯃꯥꯅ
ꯊꯥꯗꯣꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯃꯤꯖꯥꯎ ꯅꯪꯒꯤ ꯁꯟ ꯁꯣꯟꯅ ꯆꯨꯕꯁꯦ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯅꯦꯍꯦ, ꯃꯤ ꯂꯣꯏꯅ ꯋꯥꯏꯗꯅ ꯁꯤꯅꯕ ꯇꯥꯔꯦꯅꯦ꯫ ꯃꯧ ꯑꯃꯅ ꯍꯣꯏ ꯏꯆꯦ ꯌꯥꯏ, ꯏꯅꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯦꯍꯦ, ꯑꯉꯥꯡꯁꯤꯡ ꯀꯧꯔꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯧꯕꯤꯔꯝꯗꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯇꯥ ꯃꯤꯖꯥꯎꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯄꯝꯂꯒ ꯏꯃꯨꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ ꯃꯤꯖꯥꯎꯁꯦ ꯃꯃꯥꯡꯗ ꯁꯅ ꯌꯥꯝ ꯊꯤꯅ ꯋꯥꯏꯈꯤꯕꯗꯩ ꯀꯤꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯤ ꯑꯇꯩꯗꯨꯅ ꯂꯨꯈꯣꯏ ꯃꯄꯨ ꯃꯥꯟꯕ ꯁꯟ ꯑꯉꯥꯎꯕꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯐꯥꯕ ꯉꯝꯂꯔꯣꯏꯅꯦ, ꯑꯃꯨꯛꯇ ꯐꯥꯎꯅꯦ ꯅꯪꯕꯣ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯨꯈꯣꯏꯅ ꯁꯟ ꯑꯉꯥꯎꯕ ꯐꯥꯗꯧꯔꯦ, ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯣ꯫ ꯈꯨꯜꯒꯤ ꯃꯤ ꯑꯇꯩꯅ ꯍꯥ, ꯂꯨꯈꯣꯏꯅ ꯃꯤꯖꯥꯎꯒꯤ ꯁꯟ ꯑꯉꯧꯕ ꯑꯆꯧꯕꯗꯨ ꯐꯥꯗꯧꯔꯦ ꯍꯥꯏꯕ, ꯑꯗꯨꯒꯤꯔ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯤꯁꯦ? ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯊꯣꯛꯅꯔꯛꯏ꯫ ꯃꯤꯖꯥꯎ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯗꯤ ꯂꯨꯈꯣꯏꯅ ꯑꯩꯒꯤ ꯁꯟ ꯂꯝꯍꯦꯟꯕ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕꯁꯦ ꯐꯥꯗꯧꯔꯦꯅ ꯌꯦꯡꯕ ꯂꯣꯏ ꯊꯣꯛꯅꯔꯝ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯕ ꯗꯁꯥꯗꯣ ꯂꯨꯈꯣꯏ ꯅꯪꯁꯨ ꯇꯥꯗꯧꯔꯕꯀꯣ? ꯑꯩꯁꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯤꯀꯤ ꯊꯤꯟ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯏꯆꯥꯆꯥ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯩꯔꯨ ꯂꯥꯎꯅꯦ, ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯃꯆꯥ ꯑꯇꯣꯝꯕꯅ ꯕꯥꯕꯥ ꯀꯅꯥꯝ ꯂꯩꯇꯤꯌꯦ, ꯈꯨꯔꯥ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯐꯥꯕ ꯌꯦꯡꯕ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ, ꯑꯩꯁꯨ ꯌꯦꯡꯂꯨꯗꯣꯏꯅꯤ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯔꯒ ꯑꯇꯣꯝꯕꯁꯤꯁꯨ ꯆꯠꯈ꯭ꯔꯦꯅꯦ, ꯆꯦꯟꯈ꯭ꯔꯦꯅꯦ ꯍꯦꯁꯦ꯫ ꯄꯥꯕꯗꯤ ꯏꯃꯥꯒ ꯂꯩꯌꯣ, ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯁꯟ ꯑꯃꯨꯛ ꯋꯥꯏꯖꯠꯁꯅꯤ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯂꯩꯖꯧꯔꯁꯅꯤ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯩꯖꯔꯝꯁꯅꯤ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏꯅ ꯃꯤꯖꯥꯎꯒꯤ ꯂꯝꯍꯦꯟꯕ ꯁꯟꯗꯨ ꯐꯥꯅꯅꯕ ꯂꯧꯕꯨꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯤꯖꯥꯎꯁꯨ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯌꯦꯡꯉꯨꯅꯦ, ꯁꯟꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯍꯦꯟꯅ ꯃꯥꯡ ꯊꯥꯅ ꯆꯦꯟꯗꯨꯅ ꯁꯟꯒꯤ ꯃꯁꯤ ꯄꯥꯏꯈ꯭ꯔꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯟ ꯃꯉꯥꯎ ꯊꯤꯕꯁꯤꯒ ꯂꯨꯈꯣꯏꯒ ꯃꯨꯛꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯌꯥꯝ꯫ ꯃꯤꯖꯥꯎꯅ ꯀꯩꯅꯣꯏꯅ ꯎꯔꯤꯕꯁꯤꯕꯣ, ꯑꯁꯦꯡꯕ꯭ꯔꯅꯦ? ꯂꯨꯈꯣꯏꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯀꯟꯕ꯭ꯔꯅꯦ? ꯀꯟꯕꯃꯛ ꯑꯣꯏꯔꯒꯗꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯉꯝꯍꯜꯂꯤꯁꯤꯗꯤ ꯊꯣꯏꯒꯤ ꯂꯨꯈꯣꯏꯅ ꯃꯥꯅ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯉꯝꯍꯜꯂꯤꯕ ꯑꯣꯏꯔꯦꯗꯅ꯫ ꯃꯤꯌꯥꯝꯅ ꯌꯦꯡꯉꯨꯅꯦ, ꯂꯨꯈꯣꯏꯅ ꯂꯝꯍꯦꯟꯕ ꯆꯥꯎꯔꯕ ꯁꯟ ꯑꯁꯤ ꯃꯉꯛ ꯁꯝꯗ ꯀꯣꯟꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯗꯈ꯭ꯔꯦꯅꯦ꯫ ꯑꯣ ꯁꯣꯏꯗꯅ ꯁꯟ ꯁꯤꯔꯝꯂꯅꯤꯕꯣ꯫ ꯃꯤꯖꯥꯎꯅ ꯍꯩꯁ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯁꯟ ꯑꯁꯤꯕꯨ ꯃꯥꯅ ꯐꯤ ꯁꯨꯕꯒꯨꯝꯅ ꯁꯨꯈ꯭ꯔꯦꯗꯅ, ꯑꯩ ꯂꯨꯈꯣꯏꯒ ꯂꯝꯕꯥ ꯇꯧꯔꯔꯣꯏ, ꯃꯥ ꯑꯗꯨꯝ ꯀꯣꯅꯨꯡꯗ ꯆꯠꯆꯔꯁꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯨꯈꯣꯏ ꯌꯥꯔꯦ, ꯅꯪ ꯄꯣꯊꯥꯖꯧꯔꯣ, ꯍꯌꯦꯡ ꯃꯤꯖꯥꯎꯒ ꯑꯃꯨꯛ ꯃꯨꯛꯅꯥ ꯂꯝꯕꯥ ꯂꯩ, ꯍꯌꯦꯡꯁꯨ ꯃꯤꯖꯥꯎꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯃꯥꯏꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯒꯗꯕꯅꯤꯀꯣ꯫ ꯃꯤꯖꯥꯎꯅ ꯑꯣ ꯃꯌꯥꯝ, ꯍꯌꯦꯡꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯅ ꯂꯨꯈꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯕꯤꯔꯣ, ꯃꯥꯅ ꯀꯣꯅꯨꯡ ꯆꯠꯄꯒꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯤꯖꯥꯎ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯒꯦ꯫ ꯍꯣ ꯂꯨꯈꯣꯏ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯅꯪꯅ ꯍꯌꯦꯡ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯃꯤꯖꯥꯎ? ꯃꯤꯖꯥꯎ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦ, ꯃꯤꯖꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯈꯨꯜꯁꯦ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯧ ꯃꯥꯜꯂꯤꯍꯦ꯫ ꯂꯨꯈꯣꯏ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯎꯔꯣ, ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯤꯖꯥꯎꯒ ꯑꯩꯈꯣꯏꯒꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤꯗ, ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨꯀꯣ꯫ ꯂꯨꯈꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯤꯖꯥꯎꯅ ꯂꯨꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯁꯒꯣꯜꯒ ꯃꯐꯤ ꯃꯔꯣꯜꯒ ꯄꯤꯔꯝꯃꯤ꯫ ꯈꯨꯜꯅꯁꯨ ꯃꯐꯤ ꯃꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯕꯨ ꯑꯍꯜ ꯑꯃꯅ ꯀꯣꯅꯨꯡ ꯐꯥꯎꯕ ꯂꯝꯖꯤꯡꯕꯤꯗꯨꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯌꯧꯕꯒꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯜꯂꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯑꯩꯅ ꯀꯜꯂꯦꯅ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯈꯣꯏꯁꯤꯕꯨ ꯑꯣꯏꯗꯧꯕꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯑꯃ ꯐꯜꯂꯒ ꯂꯦꯞꯄꯤꯕ ꯅꯨꯄꯥꯁꯦ, ꯃꯥꯏ ꯃꯆꯥꯁꯤꯗꯤ ꯁꯥꯃꯨꯅꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯜꯍꯜꯂ ꯐꯥꯎꯕ ꯁꯤꯗꯧ ꯃꯥꯟꯗꯦꯃꯤ, ꯑꯗꯨꯒ ꯑꯥꯗꯩ ꯑꯃꯁꯤꯅ ꯀꯔꯤꯅꯣ ꯃꯥꯏ ꯃꯁꯛꯁꯤꯕꯣ, ꯍꯦꯛ ꯎꯕꯗ ꯃꯥꯅꯗ ꯉꯝꯗꯧ ꯃꯥꯜꯂꯤꯁꯤꯕꯣ, ꯈꯨꯊꯤ ꯑꯃ ꯆꯥꯗꯦꯃꯤ꯫ ꯂꯨꯈꯣꯏꯅ ꯈꯨꯔꯥ ꯀꯩꯗꯧꯔꯒꯦ ꯏꯕꯥꯅꯤꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ?
ꯆꯪꯒꯗꯧꯕꯒ ꯇꯜꯂꯦꯗ ꯂꯥꯏꯕ ꯃꯤꯌꯥꯝꯁꯤ ꯎꯕꯗ ꯅꯪꯕꯨ ꯁꯥꯐꯝ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯨꯛꯅꯥꯒ ꯌꯥꯎꯅꯤꯡꯉꯤꯕ꯭ꯔꯥꯅꯦ? ꯈꯨꯔꯥ ꯅꯨꯄꯥꯅꯤ ꯂꯥꯛꯅꯤꯅ ꯂꯥꯛꯑꯕꯅꯤꯅ ꯁꯔꯨꯛ ꯌꯥꯗꯅꯒꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯑꯩꯗꯤ ꯈꯨꯔꯥ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯁꯨ ꯍꯟꯕꯤꯈ꯭ꯔꯣ ꯑꯩ ꯃꯥꯏ ꯄꯥꯛꯇꯅꯗꯤ ꯍꯜꯂꯔꯣꯏꯍꯦ ꯏꯆꯥ ꯂꯨꯈꯣꯏꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯥꯏ ꯄꯥꯛꯇꯧ ꯃꯥꯜꯂꯤꯍꯦ ꯍꯣꯏꯗ ꯅꯨꯄꯥꯅꯕꯨ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯤ ꯀꯔꯤꯒꯤꯃꯨꯛ ꯍꯟꯗꯣꯛꯇꯣꯏꯅꯣ ꯂꯥꯛꯑꯣ ꯃꯌꯥꯝꯅ ꯆꯪꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯁꯤ ꯍꯣꯏ ꯈꯨꯔꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯨꯛꯅꯥꯒꯤ ꯂꯝꯕꯥ ꯇꯧꯅꯕ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯅꯣꯡꯃ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯗꯨꯅ ꯃꯨꯛꯅꯥ ꯑꯗꯨ ꯂꯝꯕꯥ ꯁꯦꯝꯗꯨꯅ ꯍꯧꯔꯝꯃꯤ ꯂꯨꯈꯣꯏ ꯅꯪꯒꯤ ꯃꯤꯡ ꯀꯧꯊꯣꯔꯛꯑꯦꯅꯦꯍꯦ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯇꯥꯖꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦꯀꯣ ꯃꯥꯅ ꯄꯥꯗꯧꯔꯤꯕ ꯂꯝꯕꯥꯁꯤꯗꯤ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯁꯤꯅꯒ ꯉꯝꯈ꯭ꯔꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯌꯨꯝ ꯍꯟꯈ꯭ꯔꯗꯕꯅꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥꯁꯤꯗꯤ ꯍꯧꯕꯒ ꯂꯣꯏꯕ ꯅꯥꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯂꯨꯈꯣꯏꯅ ꯀꯌꯥꯗ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯤꯅꯣꯕ ꯑꯗꯨꯅꯤꯗꯅ ꯂꯨꯈꯣꯏ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯃꯊꯪ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯂꯨꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯅꯠꯇꯅ ꯃꯔꯤꯡꯖꯦꯜ ꯈꯥꯕꯗꯨ ꯎꯕꯗ ꯄꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯨꯈꯣꯏꯒ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯨꯈꯣꯏꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯃꯎ ꯐꯕ ꯌꯥꯝ ꯍꯦꯜꯂꯝꯃꯤ ꯂꯨꯈꯣꯏ ꯅꯪꯒ ꯉꯁꯤ ꯂꯝꯕꯥ ꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯕꯗ ꯅꯠꯇꯅ ꯅꯪꯉꯣꯟꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯍꯦꯜꯂꯤ ꯈꯨꯔꯥ ꯍꯦꯜꯂꯕꯁꯨ ꯂꯝꯕꯥꯗꯤ ꯇꯧꯅꯗꯕ ꯌꯥꯗꯦ ꯑꯗꯨꯗ ꯈꯪꯒꯗꯕꯅꯤ ꯃꯥ ꯀꯌꯥꯝꯅ ꯀꯟꯕ ꯀꯌꯥꯝ ꯍꯩꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯂꯨꯈꯣꯏ ꯁꯦꯝ ꯁꯥꯔꯣ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯨꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯅꯥꯇꯨꯡꯗ ꯏꯟꯅꯔꯛꯑꯗꯕꯅꯤ ꯃꯁꯤꯁꯤꯕꯨ ꯀꯝꯗꯣꯏꯗꯣꯏꯕꯖꯥꯠꯅꯣ ꯂꯨꯈꯣꯏꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯐꯥꯎꯕ ꯄꯣꯔꯒ ꯄꯨꯗꯣꯏꯖꯥꯠꯂꯥ ꯌꯦꯡꯉꯨꯅꯦ ꯂꯨꯈꯣꯏꯒ ꯃꯥꯒꯤ ꯂꯝꯕꯥꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯑꯃꯁꯤꯗꯤ ꯂꯨꯈꯣꯏꯒꯨꯝꯕ ꯑꯅꯤꯃꯨꯛ ꯆꯥꯎꯏꯃꯤ ꯍꯧꯔꯦ ꯃꯨꯛꯅꯥ ꯍꯧꯔꯦ ꯏꯁ ꯃꯣꯏ ꯑꯅꯤꯁꯦ ꯉꯝꯅꯗꯦꯅꯦ ꯑꯩꯈꯣꯏ ꯂꯨꯈꯣꯏꯁꯦ ꯑꯃꯁꯤꯗꯒꯤ ꯐꯅꯌꯥꯝ ꯄꯤꯛꯂꯁꯨ ꯍꯦꯛ ꯊꯥꯕꯗꯤ ꯉꯝꯗ꯭ꯔꯤ ꯂꯨꯈꯣꯏꯒ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯑꯃꯅꯁꯨ ꯉꯝꯗ ꯑꯃꯅꯁꯨ ꯊꯥꯗ ꯐꯅ ꯀꯨꯏꯅ ꯂꯩꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯃꯤꯁꯤꯡꯗꯤ ꯃꯌꯥꯗ ꯇꯤꯟ ꯄꯥꯏꯁꯤꯟꯕ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨ ꯁꯟ ꯑꯔꯥꯡꯕꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯗꯕꯒꯨꯝꯅ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯁꯨ ꯊꯥꯗꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯈꯣꯏꯅ ꯉꯝꯈ꯭ꯔꯦꯅꯦ ꯃꯤꯌꯥꯝꯅ ꯏꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯝꯕꯥ ꯑꯃꯁꯦ ꯁꯣꯏꯗꯅ ꯋꯥꯟꯊꯔꯝꯃꯅꯤ ꯃꯐꯝꯁꯤꯗ ꯇꯥꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦꯕ ꯅꯤꯡꯊꯧꯅ ꯄꯦꯜꯂꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯃꯨꯛꯅꯥ ꯑꯁꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯂꯨꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎꯁꯦ ꯇꯝꯗꯨꯅ ꯂꯩꯅꯤꯡꯈ꯭ꯔꯦꯗ ꯂꯨꯈꯣꯏ ꯈꯨꯔꯥ ꯄꯦꯜꯂꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯈꯨꯔꯥ ꯈꯨꯜꯗ ꯑꯃꯨꯛꯇ ꯍꯜꯂꯨꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯝꯂꯨꯈꯤꯒꯦꯍꯦ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯈꯣꯏ ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯇꯧꯔꯝꯃꯤ ꯃꯤꯖꯥꯎ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦ ꯑꯗꯨꯅ ꯃꯤꯖꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯈꯣꯏ ꯅꯤꯡꯊꯧꯒꯤ ꯈꯨꯠꯌꯦꯠ ꯑꯣꯏꯗꯨꯅ ꯃꯤꯅꯥꯏ ꯄꯨꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ